거기는 시야브라. 달라이 시청자들아도 ꯆꯠꯂꯥꯏ ꯁꯤꯠ ꯁꯪꯖꯗ꯭ꯔꯕꯗꯣ ꯀꯥꯏꯅ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏꯗꯕꯗ ꯈꯪꯗ꯭ꯔꯁꯨ ꯁꯨꯝ ꯂꯩꯖꯔꯒꯦ ꯅꯣꯏꯒꯨꯝꯕꯗꯤꯅꯦ ꯌꯥꯝ ꯄꯦꯜꯂꯖꯥꯠꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯣꯜꯂꯁꯨꯅꯦ ꯂꯨꯄꯥ 100 ꯐꯥꯎꯕ ꯁꯤꯠꯂꯔꯣꯏ ꯅꯁꯛꯇꯣ ꯀꯌꯥ ꯀꯩꯗꯧꯗꯦꯅꯦ चलो चलो अखोइने नबाई nga horge चलो ꯃꯁꯛꯁꯤꯡꯁꯤꯒ ꯂꯧꯖꯥꯎꯕꯤꯒꯤ ꯃꯥꯟꯈꯩ ꯍꯦ ꯎꯇꯤꯡ ꯉꯥꯡꯕ ꯅꯪ ꯐꯥꯔ ꯂꯧ ꯉꯝꯕ ꯃꯤꯅꯤꯀꯣ ꯑꯩꯁꯦ ngasi ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯒꯥꯔꯤ ꯃꯌꯥꯏꯁꯤꯗ ꯒꯤꯠ ꯂꯥꯎ ꯅꯝꯖꯜꯂ ꯄꯨꯒꯤꯅꯤ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯣ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯂꯩꯔꯝꯃꯣ ꯑꯁ꯭ꯋꯥꯏꯕꯨ ꯆꯠꯂꯨꯒꯦ ꯀꯥꯏꯗꯅꯣ ꯍ ꯁꯤꯅ ꯃꯔꯨ ꯑꯃ ꯅꯨꯄꯥꯒ ꯆꯠ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯄꯤꯠꯄ ꯁꯤꯃꯨꯛ 아유, 낭미 까이는 로츠마. 와! 그야, 너 시커. 남자기 탐을 뺄래, 이네 맞자. 바보 뭐이 바본 거고. 탐바수 야우리에 바보 하, 탐바한데 그래. 아이, 너 말아이고 TV니. 마마가 뭐 방제다다나. 마마 노비시다. 마마, 아니 안 듣고 온게 또. 그이노 하시마 바보 아싸이라 이거 뭐야 하이, 그래도 매네 저기니. 가임 칼로노. 탐발기 마마. 이거 뭐야 빠바 맛이 샴방기 여름이. 빠바 까이노 낭 따이세 까이노 낭 따이세 그러기. 이만하비 마망시다바 아이 치는 파바자네 이 자식이야 돼. 밥은 숙궁에 걸어가 안시다. 취업을냐. 이 빠길 노래겠네. 이샤기 뭐 셴비도. 짤로 짤로게 해봐. 짤로 봐 님자 아스 뱀도 봐요 그럼. 이거 너희 바보시바 빠바 짤로 봐 짤로게 해봐. 아스 이마 까이노 누비야 너희 나 빠스 ngau 시바 아싸 이 아락부 누빠 함고 헤어드디 너희 나 빠다 쇠 다다래봐 이 아스 야래세 자슬라오 라오 자슬라오 누피야 ꯅꯪ ꯅꯣꯏ ꯄꯥꯕꯗ ꯌꯥꯝ ꯀꯤꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯩ ꯑꯥꯎꯠ ꯅꯪ ꯑꯥꯎꯠ ꯌꯥꯔꯦ ꯑꯥꯎꯠ ꯑꯁꯤꯗꯤ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯟꯕ ꯅꯠꯇ꯭ꯔ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯍꯥꯟꯅ ꯎꯔꯁꯨ ꯉꯥꯎꯕꯗꯤ ꯑꯩꯅ ꯍꯥꯜꯂꯦ ꯋꯥ ꯃꯁꯛꯁꯦ ꯀꯩꯗꯩꯅꯣ ꯌꯥꯝ ꯐꯖꯩꯌꯦ Pedro que va. Cái nôm mẹ.